ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯀꯦꯔꯣꯂꯤꯅꯥ ꯈꯩꯗꯦꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯪꯉꯣꯏꯒꯤ ꯃꯇꯦꯡꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕ ꯔꯥꯖꯀꯨꯃꯥꯔ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯄꯦꯄꯦ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯅꯤ, ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯁꯅꯥꯍꯜꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯥ 3 ꯄꯣꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯤꯡꯅ ꯀꯣꯔꯧ, ꯑꯅꯤꯁꯨꯕꯒꯤꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯑꯇꯣꯝꯕꯒꯤꯅ ꯑꯊꯧꯕ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯥꯗ ꯂꯥꯟꯗ ꯄꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕꯒ ꯑꯅꯤꯁꯨꯕꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯁꯥꯗ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯑꯃꯃꯝꯁꯨ ꯂꯣꯏꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕ ꯑꯊꯧꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯅꯤꯜꯗꯨ ꯄꯨꯟꯅ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯅ, "ꯊꯥꯅꯤꯜ, ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ, ꯑꯗꯨꯁꯨ ꯅꯨꯄꯥ ꯉꯥꯛꯇ꯫ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯅꯤꯡꯊꯧ ꯐꯝꯕꯁꯦ ꯄꯥꯝꯅꯔꯛꯀꯅꯤ." ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯅ, "ꯆꯨꯝꯃꯤ ꯇꯥꯆꯧ, ꯇꯥꯆꯧꯒꯤ ꯋꯥꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯇꯥꯆꯧꯁꯨ ꯃꯉꯥꯏ, ꯑꯩꯁꯨ ꯃꯉꯥꯏ, ꯆꯞ ꯃꯥꯟꯅꯩ, ꯅꯤꯡꯊꯧ ꯈꯨꯕꯝꯁꯦ ꯂꯣꯏꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯤꯌꯣꯝꯗ ꯌꯦꯡꯂꯨꯔꯕꯗꯤ ꯈꯨꯕꯝꯁꯦ ꯇꯥꯆꯧꯅ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯗꯨꯅ ꯑꯃꯨꯛ ꯑꯩꯅ ꯄꯥꯝꯗꯦ, ꯃꯔꯝꯗꯤ ꯑꯩꯁꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ, ꯅꯤꯡꯊꯧ ꯈꯨꯕꯝꯒꯤꯗꯃꯛ ꯏꯆꯤꯜ ꯏꯅꯥꯎ 3 ꯈꯨꯠ ꯊꯣꯛꯅꯕ, ꯏꯔꯥꯟ ꯁꯥꯒꯠꯅꯕ ꯃꯗꯨ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯅꯤ ꯑꯩꯅ ꯋꯥꯈꯜ ꯑꯁꯤ ꯋꯥꯔꯤꯕ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯅꯦ ꯇꯥꯆꯧ, ꯏꯅꯥꯎ ꯑꯇꯣꯝꯕꯁꯨ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯤ ꯄꯥꯝꯂꯝꯒꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯍꯧꯒꯗꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕ?" ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯂꯩꯕꯥꯛꯇ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯂꯥꯟ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯥ 3ꯃꯛ ꯆꯠꯇꯨꯅ ꯂꯥꯟ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯔꯨꯏ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯃꯆꯥꯁꯤꯡꯅ ꯂꯥꯟ ꯆꯠꯈ꯭ꯔꯒ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯑꯗꯨ ꯋꯥꯅ ꯁꯨꯝꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯆꯥ 3 ꯑꯁꯤꯕꯨ ꯀꯔꯝꯅ ꯊꯣꯛꯂꯒꯕ? ꯑꯩ ꯈꯪꯏ, ꯏꯆꯥꯁꯤꯡꯒꯤ ꯑꯄꯥꯝꯕ꯫ ꯏꯆꯥ ꯑꯇꯣꯝꯕꯅ ꯃꯄꯥ ꯑꯩꯒꯤ ꯈꯨꯕꯝ ꯑꯁꯤ ꯄꯥꯝꯖꯔꯁꯨ ꯃꯌꯥꯝꯕ 2, ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯅꯤꯜ, ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯄꯥꯝꯂꯤ ꯍꯥꯏꯕ꯫ ꯑꯊꯧꯕꯒꯤꯗꯤ ꯑꯩ ꯋꯥꯗ꯭ꯔꯦ, ꯃꯌꯥꯝꯕ 2ꯒꯤꯗꯤ ꯑꯩ ꯋꯥꯗꯕ ꯉꯝꯗ꯭ꯔꯦ." ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯟꯗꯨ ꯂꯥꯛꯇꯨꯅ ꯍꯪꯂꯛꯏ, "ꯏꯅꯤꯡꯊꯧ, ꯀꯩꯗꯧꯕꯤꯔꯕꯒꯦ? ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯅ ꯎꯕꯗꯤ?" ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯟꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯇꯨꯅ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯂꯩꯃꯇꯣꯟ, ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯏꯆꯥ 3ꯒꯤ ꯈꯟꯕꯅꯤ꯫ ꯏꯆꯥ 3ꯃꯛ ꯐꯩ, ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯥ ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯅꯤꯜ, ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯇꯨꯡꯗ ꯄꯥꯜꯍꯧꯕ ꯑꯗꯨ ꯄꯥꯝꯃꯤ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯋꯥꯔꯤꯕ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯍꯦꯛ ꯊꯨꯡꯍꯟꯍꯧꯗꯕꯗ ꯏꯆꯥ 2ꯒꯤ ꯃꯔꯛꯇ ꯈꯨꯠ ꯌꯥꯎꯅꯔꯛꯇꯨꯅ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ." ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯟ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, "ꯏꯅꯤꯡꯊꯧ, ꯀꯥ ꯍꯦꯟꯅꯁꯨ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ꯫ ꯇꯨꯡꯗ ꯏꯁꯣꯔꯅ ꯇꯝꯂꯝꯕ ꯑꯃ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯗ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯕꯒꯤ ꯃꯍꯨꯠ ꯏꯆꯥꯁꯤꯡꯅ ꯂꯥꯟ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯅꯅꯕ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯇ ꯑꯣꯏꯅ ꯈꯨꯔꯨꯝꯁꯤꯗꯣ꯫ ꯏꯆꯥꯁꯤꯡ ꯑꯗꯣ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯤꯞꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ." "ꯍꯣꯏ ꯍꯣꯏ." ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ 3ꯒꯤ ꯋꯥꯔꯤꯇ ꯉꯥꯏꯈ꯭ꯔꯦ꯫ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ, ꯑꯍꯜ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ, ꯃꯍꯩ ꯂꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯒ ꯔꯥꯖꯀꯨꯃꯥꯔ 3ꯒꯤ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯥꯔꯤꯕ ꯑꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯔꯥꯖꯀꯨꯃꯥꯔ 3ꯅ ꯂꯥꯟꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯤꯗꯃꯛꯅꯤ꯫ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯑꯩꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕ ꯊꯧꯕꯁꯤ ꯅꯨꯡꯁꯤꯕꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯅꯨꯄꯥ ꯑꯣꯏꯕꯗ ꯑꯁꯤꯃ ꯋꯥꯠꯂꯤ ꯍꯥꯏꯕ ꯂꯩꯇꯦ꯫
ꯁꯛꯇ ꯌꯦꯡꯂꯦ ꯐꯖꯩꯗꯣ ꯂꯝꯆꯠꯇ ꯌꯦꯡꯂꯦ ꯑꯋꯥꯠꯄ ꯑꯃꯠꯇꯕꯨ ꯂꯩꯇꯦꯗꯣ ꯐꯖꯈ꯭ꯔꯦ ꯐꯖꯈ꯭ꯔꯦ ꯑꯃꯅꯁꯨ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯔꯥꯖꯀꯨꯃꯥꯔ ꯑꯍꯨꯝꯁꯤꯗꯒꯤ ꯅꯈꯣꯏꯕꯨ ꯀꯅꯥꯅ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕ ꯄꯥꯝꯒꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯋꯥꯍꯪꯅꯦ ꯀꯥꯏꯅ ꯍꯪꯉꯤ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯅ ꯑꯣꯏꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯄꯨꯛꯆꯦꯜꯁꯨ ꯆꯥꯎꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯁꯨ ꯃꯍꯥꯛ ꯈꯛꯇꯅꯤ ꯈꯟꯕꯤꯕ ꯌꯦꯡꯉꯨ ꯂꯟꯖꯥꯎ ꯑꯗꯨꯗꯁꯨ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯍꯧꯔꯕ ꯉꯥꯛꯇꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯀꯔꯝꯅ ꯀꯟꯕꯤꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯌꯦꯡꯉꯨ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯅꯦꯜ ꯑꯅꯤꯗꯗꯤ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯌꯦꯛꯅꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯆꯝꯒꯤ ꯈꯟꯕꯤꯗꯦ ꯌꯦꯛꯅꯕ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯃꯗꯨ ꯈꯛꯇꯅꯤ ꯈꯟꯈꯤꯕ ꯑꯗꯨꯕꯨꯅꯦ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯗꯤ ꯃꯗꯨ ꯅꯠꯇꯦ ꯌꯦꯛꯅꯕꯁꯤꯡꯅ ꯃꯤꯆꯝ ꯑꯩꯈꯣꯏꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯛꯆꯥꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯈꯟꯈ꯭ꯔꯤꯕꯗꯨ ꯑꯩꯈꯣꯏꯕꯨꯅꯤꯅꯦ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕꯗꯨ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯍꯥꯟꯅ ꯀꯜꯂꯒ ꯌꯦꯛꯅꯕꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ ꯃꯥꯒꯨꯝꯕꯁꯤꯅꯦ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯗꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯃꯛ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯍꯟ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯄꯨꯂꯞꯅ ꯈꯨꯝꯂꯛꯏ ꯑꯗꯨꯅꯦ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯂꯩꯕꯥꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯂꯣꯏꯔꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯗꯨ ꯃꯇꯣꯝꯇ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯀꯅꯥꯁꯨ ꯎꯍꯧꯗꯦ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜ ꯑꯗꯨ ꯌꯧꯔꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯌꯥꯝꯅ ꯁꯣꯜꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯀꯣꯛꯇ ꯁꯤꯡ ꯃꯄꯨꯟ ꯑꯆꯧꯕ ꯑꯃ ꯊꯣꯡꯒꯠꯀꯗꯕꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯄꯨ ꯀꯔꯥꯏ ꯌꯧꯕꯤꯒꯗꯕꯅꯣ ꯁꯤꯡ ꯑꯁꯤ ꯅꯁꯨ ꯄꯨꯖꯔꯛꯂꯒꯦ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕ ꯑꯣꯏꯔꯝꯕꯗ ꯄꯥꯈꯠꯅ ꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯁꯣꯏꯔꯦ ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯅ ꯃꯔꯛ ꯐꯠ ꯊꯠꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯇꯞꯅ ꯏꯄꯨ ꯅꯁꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯅ ꯎꯕꯤꯒꯅꯨ ꯑꯩꯁꯨ ꯏꯄꯨꯒꯨꯝꯕꯅꯤ ꯃꯤꯆꯝꯅꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯃꯤꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯅ ꯑꯗꯨꯛ ꯀꯧꯕꯤꯕꯅꯤ ꯑꯗꯨꯕꯨ ꯅꯁꯨꯗꯤ ꯀꯔꯤꯁꯨ ꯑꯣꯏꯖꯗꯦ ꯏꯄꯨ ꯑꯍꯟꯗꯨ ꯋꯥꯍꯩ ꯑꯗꯨꯗ ꯑꯄꯦꯟꯕ ꯄꯣꯛꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯗꯨꯅ ꯑꯍꯜ ꯅꯨꯄꯥꯗꯨꯒꯤ ꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯅ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯍꯧꯅ ꯍꯥꯏꯔꯛꯏ ꯏꯄꯨ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯣꯏꯔꯕ꯭ꯔꯥ ꯑꯍꯟ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯅꯦ ꯔꯥꯖꯀꯨꯃꯥꯔ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯗꯨ ꯃꯄꯥ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯆꯪꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯛꯏ ꯑꯇꯣꯝꯕ ꯂꯥꯛꯑꯣ ꯍꯣꯏ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯁꯨꯝ ꯂꯥꯛꯄꯅꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯏꯄꯥ ꯅꯤꯡꯊꯧꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯂꯥꯛꯆꯕꯅꯤ ꯏꯆꯥꯇꯅꯤ ꯃꯄꯥ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯕ ꯅꯌꯥꯝꯕ ꯑꯅꯤꯗꯤ ꯃꯄꯥ ꯑꯩꯁꯤ ꯅꯨꯡꯁꯤꯕ ꯌꯧꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯄꯥꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯡꯅ ꯂꯥꯛꯈ꯭ꯔꯦ ꯇꯥꯆꯧ ꯇꯌꯥꯏꯁꯨ ꯊꯕꯛ ꯆꯤꯟꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯅꯤꯗ ꯑꯗꯨ ꯏꯄꯥ ꯅꯤꯡꯊꯧ ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯦꯀꯣ ꯀꯨꯏꯔꯦ ꯍꯟꯗꯛꯇꯤ ꯏꯄꯥ ꯅꯤꯡꯊꯧꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯗꯕꯁꯨ ꯂꯥꯟ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯌꯥꯎꯗꯦ ꯏꯆꯥ ꯑꯍꯨꯝ ꯂꯩꯔꯤꯉꯩꯗ ꯏꯄꯥꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯒꯦ ꯑꯗꯣ ꯃꯤꯅ ꯇꯝꯕꯗꯁꯨ ꯇꯥꯕꯕꯨꯗꯤ ꯇꯥꯔꯦ ꯑꯗ ꯏꯆꯥꯒꯤ ꯆꯤꯟꯗꯒꯤ ꯑꯃꯨꯛꯀ ꯇꯥꯅꯤꯡꯉꯤ ꯃꯇꯧ ꯀꯝꯗꯧꯅ ꯏꯆꯥꯁꯤꯡꯅ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯏꯄꯥꯗꯨ ꯇꯝꯃꯨ
ꯋꯥꯍꯪ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯒ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯅꯗꯨ ꯉꯝꯂꯛꯈꯤꯕ, ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯃꯄꯥ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜꯁꯨ ꯃꯆꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯋꯥꯔꯤ ꯁꯥꯗꯨꯅ ꯄꯨꯟꯅ ꯃꯇꯝ ꯑꯗꯨ ꯂꯦꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯗꯨ ꯃꯌꯥꯝꯕ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯒꯤꯗ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯔꯤ꯫ ꯇꯥꯆꯧ, ꯅꯅꯥꯎꯒ ꯋꯥꯐꯝ ꯑꯃꯗ ꯇꯥꯟꯅꯁꯤ ꯍꯥꯏꯕꯕꯨ? ꯇꯥꯆꯧ, ꯑꯇꯣꯞꯄ ꯑꯆꯤꯡꯕ ꯊꯕꯛꯀ ꯂꯩꯕꯤꯕ꯭ꯔꯥ? ꯂꯩꯇꯦ꯫ ꯀꯔꯤ ꯋꯥꯅꯣ ꯌꯥꯏꯃ ꯅꯪꯅ ꯑꯩꯒ ꯇꯥꯟꯅꯕ ꯄꯥꯝꯂꯤꯕꯕꯨ? ꯑꯇꯩ ꯅꯠꯇꯦ, ꯅꯤꯡꯊꯧ ꯈꯨꯕꯝꯒꯤꯅꯤ꯫ ꯅꯅꯥꯎꯅ ꯁꯨꯝ ꯎꯕꯗ ꯏꯅꯥꯎ ꯑꯇꯣꯝꯕ ꯑꯊꯧꯕꯗꯤ ꯏꯄꯥꯒꯤ ꯈꯨꯕꯝ ꯑꯁꯤ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯎꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯂꯩꯕꯥꯛ ꯑꯁꯤ ꯑꯅꯤ ꯊꯣꯛꯅ ꯌꯦꯟꯊꯣꯛꯂꯕꯗꯤ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯥꯛ ꯑꯃꯃꯝꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯌꯥꯒꯅꯤ ꯈꯜꯂꯤ꯫ ꯏꯅꯥꯎ ꯑꯇꯣꯝꯕ ꯑꯊꯧꯕꯒꯤꯅ ꯃꯍꯥꯛꯅ ꯑꯄꯥꯝꯕꯗ ꯂꯩꯖꯁꯅꯨ ꯍꯥꯏꯗꯤ ꯇꯥꯆꯧꯒꯤꯗ ꯂꯩꯔꯦ ꯀꯥꯏꯗꯦ, ꯑꯩꯒꯤꯗ ꯂꯩꯔꯦ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯇꯧꯔꯕ ꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯅꯁꯨ ꯃꯗꯨ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯗ ꯏꯅꯥꯎ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯔꯤ ꯈꯪꯗ꯭ꯔꯗꯨꯅ ꯑꯩꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎ ꯌꯥꯏꯃꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯂꯦ꯫ ꯃꯌꯥꯝꯕ ꯑꯩꯅ ꯄꯥꯝꯕꯒ ꯏꯅꯥꯎ ꯌꯥꯏꯃꯅ ꯄꯥꯝꯕꯒ ꯃꯥꯟꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯅ ꯂꯩꯈꯤꯗ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯏꯅꯥꯎ ꯑꯇꯣꯝꯕ ꯑꯊꯧꯕ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯩꯈꯣꯏꯅ ꯐꯅ ꯑꯗꯨꯝꯅ ꯎꯔꯕꯁꯨ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗꯗꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯄꯗꯤ ꯐꯩ꯫ ꯍꯣꯏ, ꯆꯨꯝꯃꯤ ꯇꯥꯆꯧꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ꯫ ꯐꯔꯦ ꯇꯥꯆꯧ, ꯑꯁꯨꯝꯅ ꯇꯧꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯂꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯉꯟꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯥꯆꯧ ꯏꯕꯥꯅꯤꯒꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯂꯁꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯏꯅꯥꯎ ꯑꯇꯣꯝꯕ ꯑꯊꯧꯕꯁꯨ ꯀꯧꯔꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨ ꯍꯪꯗꯣꯛꯂꯁꯤ꯫ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯅꯥꯎꯁꯨ ꯑꯃꯨꯛ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯑꯃꯗ ꯄꯤꯛꯇꯛ ꯇꯧꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯗꯅꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯟꯗꯅꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯍꯪꯉꯣꯏ ꯑꯃ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯤꯕ ꯑꯗꯨ꯫ ꯍꯪꯉꯣꯏ ꯑꯁꯤ ꯌꯦꯡꯕꯗ ꯇꯣꯞ ꯇꯣꯞꯄꯤ, ꯑꯇꯩ ꯍꯪꯉꯣꯏꯒ ꯃꯥꯟꯅꯗꯦ꯫ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯅ ꯎꯏ꯫ ꯍꯪꯉꯣꯏ ꯑꯗꯨ ꯑꯁꯨꯝ ꯈꯣꯡꯂꯝꯕꯗꯒꯤ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯅ ꯃꯁꯥꯗ ꯌꯩꯔꯛꯄꯗ ꯈꯪꯍꯧꯗꯦ꯫ ꯈꯣꯡꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯈꯤꯗꯨꯅ ꯃꯁꯥꯗꯒꯤ ꯌꯥꯝꯅ ꯉꯥꯟꯕ ꯃꯉꯥꯜ ꯑꯃ ꯐꯥꯎꯗꯣꯔꯛꯇꯨꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯈꯤꯕꯗꯨ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯅꯥ ꯑꯃꯅ ꯎꯗ꯭ꯔꯕꯁꯨ ꯎꯍꯧꯏ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯄꯤꯛ ꯑꯄꯤꯛꯄ ꯖꯤꯕꯁꯤꯡ ꯑꯗꯨꯅꯗꯤ꯫ ꯍꯪꯉꯣꯏꯗꯒꯤ ꯑꯣꯜꯂꯛꯄ ꯅꯨꯄꯤ ꯑꯗꯨ ꯑꯍꯤꯡꯅꯤ ꯈꯪꯗꯕ꯭ꯔꯥ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯑꯇꯤꯌꯥꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡ ꯑꯃꯗ ꯀꯞꯂꯛꯏ꯫ ꯋꯥꯔꯦꯗ ꯀꯣꯟꯅ ꯆꯥꯗꯦ ꯑꯁꯨꯝꯅ ꯂꯩꯕꯁꯤ꯫ ꯀꯨꯏꯔꯦ ꯅꯁꯥꯅ ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯍꯪꯉꯣꯏ ꯑꯃꯒꯤ ꯁꯛꯇꯝ ꯂꯧ ꯂꯩꯔꯛꯂꯤꯕ ꯑꯁꯤ꯫ ꯅꯁꯥꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯀꯣꯛꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯅꯤꯜ ꯑꯅꯤ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯏꯊꯥ ꯊꯥꯖꯗꯅ ꯃꯆꯥ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃ ꯑꯅꯤꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ? ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯂꯞ ꯍꯧꯅꯔꯒ ꯑꯩꯒꯤ ꯅꯥꯒꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯀꯔꯝꯕ ꯑꯔꯨꯕ ꯋꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯅꯤꯜꯗꯨ ꯃꯄꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯄꯥꯕꯨ ꯈꯣꯏꯔꯝꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯃꯅꯥꯎ ꯊꯥꯅꯤꯜꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯋꯥꯗꯨ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯌꯥꯏꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯐꯝ ꯑꯃꯇꯪ ꯍꯧꯗꯣꯛꯆꯒꯦ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯅꯣ? ꯑꯇꯩ ꯅꯠꯇꯦ ꯏꯄꯥ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯂꯤ꯫
ꯄꯣꯊꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯧꯔꯝꯕ ꯄꯨꯔꯝꯕ ꯊꯧꯗꯥꯡ ꯈꯨꯗꯤꯡ ꯅꯆꯥ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯁꯤꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ꯫ ꯆꯨꯝꯃꯤ ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯇꯥꯆꯧ ꯑꯃꯗꯤ ꯑꯩꯒꯅ ꯂꯩꯕꯥꯛ ꯑꯃꯃꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒꯦ꯫ ꯏꯄꯥꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯄꯨꯝꯕ ꯇꯥꯆꯧ ꯑꯃꯗꯤ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯖꯔꯒꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯅ ꯑꯃꯨꯛ ꯑꯗꯨꯒ ꯏꯅꯥꯎ ꯑꯇꯣꯝꯕ ꯑꯊꯧꯕꯒꯤꯗꯤ ꯃꯌꯥꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯎꯖꯕꯗ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯁꯤ ꯀꯌꯥ ꯄꯥꯝꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯑꯄꯥꯝꯕ ꯌꯥꯏꯃꯒꯤꯗ ꯂꯩꯔꯕꯁꯨ ꯑꯩꯒꯤꯗ ꯂꯩꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯁꯤꯗ ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛꯃꯛ ꯏꯅꯥꯎ ꯑꯇꯣꯝꯕꯕꯨ ꯃꯤ ꯊꯥꯗꯨꯅ ꯀꯧꯍꯜꯂꯨꯔꯒ ꯈꯨꯗꯛ ꯑꯁꯤꯗ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯍꯪꯁꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅꯁꯨ ꯍꯔꯥꯎꯅ ꯌꯥꯒꯅꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯅꯥꯎ ꯑꯇꯣꯝꯕꯒꯤ ꯋꯥꯗꯤ ꯑꯃꯨꯛꯇꯪ ꯇꯥꯕꯗꯤ ꯐꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯄꯥ ꯑꯩꯅꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯍꯥꯏꯕ ꯑꯗꯨꯗꯤ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯉꯁꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛꯇ ꯑꯩꯅ ꯆꯥꯡꯌꯦꯡ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯨ꯫ ꯑꯗꯨꯒ ꯃꯥꯏꯊꯤꯔꯕ ꯑꯅꯤꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯤꯅ ꯉꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯏꯆꯥ ꯑꯍꯟꯅ ꯃꯥꯏ ꯄꯥꯛꯂꯦ, ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯅꯤꯡꯊꯧ ꯑꯣꯏꯖꯁꯅꯨ꯫ ꯌꯥꯏꯃꯅ ꯄꯥꯛꯂꯦ, ꯌꯥꯏꯃꯒꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯅ ꯄꯥꯛꯂꯦ, ꯑꯇꯣꯝꯕꯅ꯫ ꯃꯁꯤꯗ ꯇꯥꯔꯛꯄ ꯔꯥꯏꯗ ꯅꯈꯣꯏ ꯑꯃꯠꯇꯅ ꯃꯔꯩ ꯌꯦꯠꯄ ꯌꯥꯔꯣꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯅꯤꯜꯗꯨ ꯃꯄꯥꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯂꯞꯅ ꯍꯣꯏ ꯑꯁꯨꯝꯅ ꯌꯥꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯒꯤ ꯊꯣꯡꯖꯤꯟꯗ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯃꯅꯥꯏ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯔꯤ꯫ ꯃꯅꯥꯏ ꯑꯗꯨ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ, ꯏꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯧꯍꯧꯔꯤ꯫ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯍꯧꯏ꯫ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯍꯧꯏ꯫ ꯃꯇꯝ ꯆꯥꯅ ꯂꯥꯛꯅꯅꯕ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯛꯏꯗꯣ꯫ ꯃꯔꯝꯗꯤ ꯈꯪꯕ꯭ꯔꯥ? ꯈꯪꯖꯗꯦ ꯔꯥꯖꯀꯨꯃꯥꯔ, ꯃꯇꯝ ꯆꯥꯅ ꯂꯥꯛꯅꯅꯕ ꯃꯁꯤꯈꯛꯅꯤ ꯍꯥꯏꯔꯛꯄ꯫ ꯐꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯁꯨ ꯃꯥꯒꯤ ꯂꯣꯏꯁꯤꯟꯒꯗꯕ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯕꯗꯗꯤ ꯃꯌꯥꯝꯕ ꯑꯅꯤ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯅꯤꯜ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯏꯌꯥꯝꯕꯒꯤ ꯑꯊꯧꯕ, ꯅꯪꯁꯨ ꯂꯥꯛꯂꯕ꯭ꯔꯥ? ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯃꯄꯥ ꯅꯤꯡꯊꯧ ꯁꯅꯥꯍꯜꯗ ꯑꯃꯨꯛ ꯈꯨꯔꯨꯝꯖꯩ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯁꯨꯔꯕꯅꯤꯅ ꯆꯥꯡꯌꯦꯡ ꯑꯗꯨ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯔꯒꯦ? ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯆꯥꯡꯌꯦꯡꯅꯣ? ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯃꯆꯥꯒꯤ ꯋꯥꯍꯪꯗ ꯉꯔꯥꯡ ꯃꯌꯥꯝꯕ ꯑꯅꯤꯒ ꯁꯥꯟꯅꯈꯤꯕ ꯍꯥꯏꯅꯈꯤꯕ ꯄꯨꯝꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯑꯃꯨꯛ ꯂꯣꯏꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥ ꯄꯨꯝꯕ ꯑꯁꯤ ꯅꯍꯥꯛꯁꯨ ꯈꯪꯂꯕꯅꯤꯅ ꯆꯥꯡꯌꯦꯡ ꯑꯁꯤꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯃꯅꯥꯏ ꯑꯗꯨꯗ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯈꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯕ꯭ꯔꯥ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯅꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯐꯥꯗꯦ ꯑꯃꯨꯛꯁꯨ ꯐꯠ ꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯄꯤꯛꯄ ꯄꯣꯠꯁꯛ ꯑꯍꯨꯝꯈꯛ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯥꯡꯗ ꯄꯤꯈꯤ꯫ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯅꯤꯡꯊꯧ ꯁꯅꯥꯍꯜꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯔꯞꯅ ꯍꯥꯏꯔꯛꯈꯤꯕ꯫ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯁꯤ ꯒꯤꯍꯨꯅꯤ꯫ ꯒꯤꯍꯨ ꯃꯔꯨꯝ ꯑꯍꯨꯝꯅꯤ꯫ ꯃꯁꯤ ꯅꯈꯣꯏ ꯑꯍꯨꯝꯗ ꯑꯃꯃꯝ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝꯅ ꯅꯪꯒꯤ ꯐꯪꯂꯛꯄ ꯒꯤꯍꯨ ꯃꯔꯨ ꯑꯃ ꯑꯁꯤꯗꯒꯤ ꯑꯆꯧꯕ ꯑꯄꯥꯛꯄ ꯇꯟ ꯑꯃ ꯍꯧꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯖꯒꯗꯕꯅꯤ꯫ ꯇꯟ ꯑꯗꯨ ꯑꯆꯝꯕ ꯇꯟ ꯑꯃꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯇꯟ ꯑꯗꯨ ꯑꯃꯨꯛ ꯆꯥꯕꯗ ꯑꯩꯒꯤ ꯄꯨꯛ ꯑꯁꯤ ꯄꯤꯛ ꯊꯜꯍꯟꯒꯗꯕꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯅꯤꯜ ꯀꯔꯤꯁꯨ ꯈꯟꯖꯤꯟꯕ ꯇꯧꯗꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯈꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯗꯤ ꯋꯥꯈꯜ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ
ꯅꯤꯡꯊꯧ ꯁꯅꯥꯍꯜꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗ ꯒꯤꯍꯨ ꯃꯔꯨ ꯑꯗꯨ ꯑꯃꯃꯝ ꯄꯤꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯒꯤꯍꯨ ꯃꯔꯨ ꯑꯃꯗꯨ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ, "ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯆꯥꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ." ꯑꯃꯨꯛꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯅ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯒ ꯌꯥꯎꯅ ꯍꯥꯏꯔꯛꯏ, "ꯒꯤꯍꯨ ꯃꯔꯨ ꯑꯃꯅ ꯇꯟ ꯑꯃ ꯍꯧꯕ ꯀꯥꯏꯁꯤ ꯂꯥꯏꯈ꯭ꯔꯕ ꯊꯕꯛꯅꯤ, ꯍꯥꯏꯗꯤ ꯈꯨꯠ ꯑꯣꯏꯒꯤ ꯊꯕꯛꯅꯤ꯫ ꯃꯁꯤꯗꯤ ꯅꯆꯥ ꯌꯥꯏꯃ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ." ꯏꯀꯣꯟ ꯀꯣꯟꯅꯗ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯗꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯌꯥꯝꯅ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯪ ꯇꯞꯂꯕ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯈꯣꯟꯖꯦꯜ ꯑꯃꯗ, "ꯏꯄꯥ ꯅꯤꯡꯊꯧ, ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯅꯆꯥꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯅꯕ ꯅꯆꯥꯕꯨ ꯏꯄꯥꯒꯤ ꯕꯣꯔ ꯄꯤꯕꯤꯌꯨ." ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯅꯣꯛꯂꯒ, "ꯄꯤꯔꯕꯅꯤꯍꯦ ꯏꯄꯥꯅ ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯏꯄꯥꯅ ꯏꯆꯥꯁꯤꯡꯗ ꯕꯣꯔ ꯄꯤꯔꯕꯅꯤ꯫ ꯏꯄꯥꯅ ꯁꯤꯟꯅꯕ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯨꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯔꯣꯏ." ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯍꯨꯝ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯒꯤꯍꯨ ꯃꯔꯨ ꯑꯃꯃꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯤ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯗꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯒꯤꯍꯨ ꯃꯔꯨ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯆꯠꯅ ꯆꯠꯅ ꯂꯝꯕꯤꯗ ꯁꯨꯝꯅ ꯈꯜꯂꯤ, "ꯒꯤꯍꯨ ꯃꯔꯨ ꯑꯃꯅ ꯑꯄꯥꯛꯄ ꯇꯟ ꯑꯃ ꯍꯧꯕ ꯍꯥꯏꯕ, ꯑꯗꯨꯁꯨ ꯄꯤꯛꯈ꯭ꯔꯕ ꯃꯔꯨ ꯑꯃꯈꯛꯅ. ꯏꯄꯥ ꯅꯤꯡꯊꯧꯅ ꯒꯤꯍꯨ ꯃꯔꯨ ꯑꯃꯅ ꯇꯟ ꯍꯧ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯁꯣꯏꯗꯅ ꯌꯥꯔꯝꯒꯅꯤ. ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯟ ꯌꯥꯝꯅ ꯍꯥꯎꯅ ꯍꯧꯕ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯊꯤꯔꯒ ꯒꯤꯍꯨ ꯃꯔꯨ ꯑꯃ ꯑꯁꯤ ꯄꯤꯗꯨꯅ ꯇꯟ ꯑꯄꯥꯛꯄ ꯑꯃ ꯍꯧꯍꯜꯂꯒꯦ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯗꯨ ꯃꯥꯒꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯊꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯪꯍꯧꯗꯅ ꯑꯁꯪꯕ ꯃꯆꯨꯒꯤ ꯍꯪꯉꯣꯏ ꯑꯃ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔ, ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯕꯗꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯌꯨ." ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯗꯨ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯣꯏ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯍꯪꯉꯣꯏ ꯑꯗꯨ ꯃꯇꯧ ꯈꯪꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯎꯕꯗ ꯉꯛꯄ꯭ꯔꯥ? ꯉꯛꯀꯅꯨ, ꯉꯛꯄꯒꯤ ꯃꯍꯨꯠ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯑꯃ ꯍꯥꯏꯌꯨꯗꯣ꯫ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯕꯗꯤ ꯑꯩ ꯄꯥꯡꯒꯦ." ꯋꯥꯐꯝ ꯑꯁꯤ ꯍꯟꯗꯛꯇꯤ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯗꯨ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯪꯉꯣꯏꯗꯨꯅ ꯅꯣꯛꯂꯒ, "ꯅꯪꯅ ꯊꯤꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯟ ꯍꯧꯕ ꯍꯩꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯑꯁꯨꯝ ꯆꯠꯂꯒ ꯇꯣꯃꯥꯜ ꯀꯧꯕ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯒꯤ ꯒꯤꯍꯨ ꯃꯔꯨ ꯑꯗꯨ ꯄꯤꯗꯨꯅ ꯍꯧꯍꯜꯂꯨ." ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯣꯟꯅ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯒꯤꯍꯨ ꯃꯔꯨ ꯑꯃꯅ ꯇꯟ ꯑꯄꯥꯛꯄ ꯑꯃ ꯍꯧ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯥ? ꯃꯁꯤꯗ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯦ, ꯃꯍꯥꯛꯅ ꯈꯪꯒꯗꯕꯁꯨ ꯂꯩꯇꯦ." ꯑꯁꯤ ꯈꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯗ ꯌꯦꯡꯗꯨꯅ ꯇꯣꯃꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯟ ꯑꯁꯤ ꯅꯅꯥꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯧꯖꯒꯦ꯫ ꯑꯗꯨꯕꯨ ꯇꯟ ꯑꯁꯤ ꯍꯧꯕꯒꯤꯗꯃꯛ ꯅꯅꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯌꯥꯕꯤꯕ ꯇꯥꯔꯦ." "ꯁꯣꯏꯗꯅ ꯌꯥꯒꯦ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ." "ꯇꯟ ꯑꯁꯤ ꯅꯅꯥꯏꯅ ꯍꯧꯕꯒꯤꯗꯃꯛ ꯅꯅꯥꯏꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ." "ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯄꯤꯔꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒꯤꯍꯨ ꯃꯔꯨ ꯑꯗꯨ ꯊꯝꯈ꯭ꯔꯒ ꯍꯥꯟꯅ ꯇꯟ ꯍꯧꯕ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯂꯒ ꯊꯅꯝꯕ ꯒꯤꯍꯨ ꯑꯗꯨ ꯐꯖꯅ ꯇꯣꯠꯂꯒ ꯇꯟ ꯑꯃ ꯍꯧꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯗ ꯄꯤꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯁꯨ ꯇꯟ ꯑꯗꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜꯕꯨ ꯁꯣꯏꯗꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯑꯃꯨꯛꯁꯨ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯗꯨ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ꯫ "ꯒꯤꯍꯨ ꯃꯔꯨ ꯑꯃꯅ ꯇꯟ ꯑꯄꯥꯛꯄ ꯑꯃ ꯍꯧꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯤꯇ꯭ꯔꯪ ꯌꯥꯝꯅ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯊꯤꯔꯒ ꯒꯤꯍꯨ ꯃꯔꯨ ꯑꯁꯤ
ꯃꯤꯑꯣꯏꯗꯨꯗ ꯄꯤꯗꯨꯅ ꯑꯄꯥꯛꯄ ꯌꯥꯝꯅ ꯆꯥꯎꯕ ꯇꯟ ꯑꯃ ꯍꯧꯍꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯍꯪꯉꯣꯏ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯍꯪꯉꯣꯏ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯪꯂꯛꯏ꯫ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯁꯨ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯒꯦꯍꯨ ꯃꯔꯨ ꯑꯃ ꯑꯁꯤꯅ ꯇꯧꯗꯨꯅ ꯇꯟ ꯍꯧꯕ ꯍꯩꯒꯗꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯄꯥꯝꯃꯤ, ꯃꯁꯤ ꯅꯠꯇ꯭ꯔꯥ? ꯍꯣꯏ, ꯃꯥꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯒꯦꯍꯨ ꯃꯔꯨ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯑꯩ ꯅꯍꯥꯛꯀꯤ ꯇꯟ ꯑꯗꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯍꯧꯔꯒꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯟ ꯑꯁꯤ ꯍꯧꯔꯕꯗꯤ ꯇꯟ ꯑꯁꯤ ꯆꯥꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯇꯟ ꯑꯁꯤꯒ ꯃꯍꯨꯠ ꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯁꯠ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯒꯦꯍꯨ ꯃꯔꯨ ꯑꯃꯗꯨꯅ ꯑꯄꯥꯛꯄ ꯑꯆꯧꯕ ꯇꯟ ꯑꯃ ꯁꯦꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯗꯨ ꯃꯈꯨꯠꯇ ꯒꯦꯍꯨ ꯃꯔꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯥꯝꯕ ꯑꯅꯤꯅ ꯊꯦꯡꯅꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕ ꯎꯕꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯌꯥꯝꯕ ꯑꯅꯤꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯁꯨ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯍꯥꯏꯕꯕꯨ ꯀꯔꯝꯅ ꯒꯦꯍꯨ ꯃꯔꯨ ꯑꯁꯤꯅ ꯆꯥꯎꯔꯕ ꯄꯥꯛꯂꯕ ꯇꯟ ꯑꯃ ꯍꯧꯒꯅꯤ, ꯃꯁꯤꯅꯤ꯫ ꯒꯦꯍꯨ ꯃꯔꯨ ꯑꯃꯅꯗꯤ ꯇꯟ ꯑꯄꯥꯛꯄ ꯑꯃ ꯍꯧꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯍꯪꯉꯣꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯒꯦꯍꯨ ꯃꯔꯨ ꯑꯗꯨ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯌꯥꯝꯅ ꯐꯕ ꯂꯩꯕꯥꯛ ꯈꯔ ꯂꯧꯗꯨꯅ ꯆꯥꯔꯥ ꯄꯥꯝꯕꯤ ꯃꯆꯥ ꯁꯦꯝꯗꯨꯅ ꯊꯝꯃꯨ꯫ ꯑꯗꯨꯒ ꯍꯌꯦꯡ ꯄꯥꯝꯕꯤ ꯃꯆꯥ ꯑꯗꯨꯅ ꯊꯥꯗꯣꯛꯄ ꯌꯥꯔꯕ ꯃꯇꯝꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯊꯥꯗꯣꯛꯎ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯒꯦꯍꯨ ꯃꯔꯨꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯧꯅꯅ ꯆꯥꯔ ꯁꯦꯝꯗꯨꯅ ꯊꯝꯂꯒ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯊꯥꯎ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯆꯠꯊꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯒꯦꯍꯨ ꯌꯥꯝꯅ ꯂꯩꯔꯒꯅꯤ꯫ ꯑꯗꯨꯅ ꯇꯟ ꯑꯃ ꯍꯧꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯔꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯤ꯫ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯍꯔꯥꯎꯅ꯫ ꯃꯗꯨꯃꯛꯅꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ꯫ ꯍꯪꯉꯣꯏ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯗꯨ ꯄꯨꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯗꯨ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯌꯧꯕꯗꯗꯤ ꯃꯌꯥꯝꯕ ꯑꯅꯤꯁꯨ ꯍꯥꯟꯅꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯨꯔꯕꯗ ꯅꯤꯡꯊꯧ ꯁꯅꯥꯍꯜꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯁꯨꯔꯕꯅꯤꯅ ꯑꯩꯒꯤ ꯇꯟ ꯑꯗꯨ ꯀꯗꯥꯏꯅꯣ ꯄꯤꯔꯣ꯫ ꯏꯄꯥꯒꯤ ꯀꯣꯔꯧ, ꯅꯪꯅ ꯑꯍꯟꯅꯤ, ꯅꯪꯒꯤꯗꯨ ꯍꯥꯟꯅ ꯏꯄꯥꯗ ꯄꯤꯔꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯃꯄꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯇꯟ ꯑꯗꯨ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯇꯟꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯍꯥꯏꯌꯨ, ꯇꯟ ꯑꯁꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯂꯛꯄ? ꯋꯥꯐꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯅ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯄꯥꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯅꯥꯍꯜꯗꯨ ꯍꯧꯅ ꯅꯣꯛꯂꯒ ꯏꯄꯥꯒꯤ ꯀꯣꯔꯧ, ꯅꯍꯥꯛꯁꯤ ꯄꯪꯉꯤꯗꯀꯣ꯫ ꯇꯟ ꯑꯁꯤ ꯒꯦꯍꯨ ꯃꯔꯨ ꯑꯃꯈꯛ ꯑꯗꯨꯅ ꯍꯧꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯄꯪꯕ ꯁꯤꯕꯅꯤ꯫ ꯒꯦꯍꯨ ꯃꯔꯨ ꯑꯗꯨ ꯊꯝꯈ꯭ꯔꯒ ꯍꯥꯟꯅꯅ ꯇꯟ ꯍꯧꯕ ꯌꯥꯅꯅꯕ ꯁꯦꯝꯂꯒ ꯊꯅꯝꯕ ꯒꯦꯍꯨꯗꯒꯤ ꯇꯣꯠꯇꯨꯅ ꯍꯧꯔꯛꯄꯅꯤ꯫ ꯒꯦꯍꯨ ꯃꯔꯨ ꯃꯆꯥ ꯑꯃꯈꯛ ꯑꯗꯨꯅ ꯀꯔꯝꯅ ꯑꯆꯧꯕ ꯇꯟ ꯑꯃ ꯍꯧꯕ ꯌꯥꯒꯅꯤ? ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯗꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯇꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯌꯦꯡꯂꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯊꯥꯅꯤꯜ, ꯅꯪꯒꯤꯗꯤ ꯀꯗꯥꯏ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯇꯟ ꯑꯗꯨ ꯍꯧꯔꯛꯄꯅꯣ ꯍꯥꯏꯌꯨ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯒꯤ ꯇꯟ ꯑꯁꯤꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩꯅ ꯒꯦꯍꯨ ꯃꯔꯨ ꯑꯃꯈꯛ ꯑꯗꯨꯅ ꯇꯧꯔꯒ ꯁꯦꯝꯖꯔꯛꯄꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯟ ꯑꯁꯤ ꯅꯪꯅ ꯍꯥꯟꯅ ꯆꯥꯔꯒ ꯏꯄꯥ ꯑꯃꯨꯛ ꯆꯥꯈꯤ꯫ ꯇꯟ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯏꯄꯥꯒꯤ ꯃꯥꯡꯗ ꯆꯥꯎ꯫ ꯋꯥꯐꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯗꯨ ꯍꯪꯉꯣꯏ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕ ꯋꯥ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯟ ꯑꯗꯨ ꯆꯥꯗꯕꯤ ꯍꯪꯉꯣꯏ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕ ꯋꯥ ꯑꯗꯨ ꯃꯄꯥꯗ ꯇꯝꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜꯗꯨ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯈꯤ꯫ ꯑꯇꯣꯝꯕ,
ꯅꯪꯒꯤꯗꯤ ꯀꯗꯥꯏ? ꯃꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯒꯤꯍꯨ ꯃꯔꯨ ꯑꯗꯨꯅ ꯆꯥꯔ ꯑꯣꯏꯅ ꯁꯦꯝꯈ꯭ꯔꯒ ꯒꯝꯂꯥ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯒꯤ ꯃꯥꯡꯗ ꯊꯝꯂꯒ ꯍꯪꯉꯣꯏ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯆꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥ ꯑꯇꯣꯝꯕꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯤ, ꯃꯗꯨꯃꯛꯅꯤ ꯏꯄꯥꯅ ꯄꯥꯝꯕꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯌꯥꯝꯕ ꯑꯅꯤꯅ ꯅꯪꯒꯤ ꯌꯦꯠ ꯑꯣꯏꯗ ꯂꯩꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯪꯅ ꯄꯥꯜꯂꯣꯍꯩ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯔꯤ ꯑꯃꯗꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨꯕꯨ ꯃꯤꯍꯧꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯁꯅꯥꯍꯜꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯅ ꯍꯪꯉꯣꯏ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯗ ꯁꯛ ꯇꯥꯛꯂꯝꯃꯤ ꯑꯃꯗꯤ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯪꯉꯣꯏ ꯑꯗꯨꯅ "ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯒ ꯂꯨꯍꯣꯡꯕꯤꯌꯨ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯣꯏꯕꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯆꯥ ꯑꯇꯣꯝꯕ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯒ ꯍꯪꯉꯣꯏ ꯑꯗꯨꯒ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯂꯧ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯝꯗꯥꯏ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯅꯤ ꯍꯪꯉꯣꯏ ꯑꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯛꯄꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯅꯔꯤ꯫ ꯉꯛꯂꯤꯕ ꯑꯗꯨ ꯈꯪꯕꯅ ꯍꯪꯉꯣꯏꯗꯒꯤ ꯑꯣꯜꯂꯛꯄ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯖ ꯀꯧꯏ꯫ ꯑꯩ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ꯫ ꯃꯇꯝ ꯑꯃꯗ ꯏꯄꯥ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯒꯤ ꯑꯩꯕꯨ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯁꯥꯎꯗꯨꯅ ꯁꯥꯞ ꯄꯤꯈꯤꯕꯅꯤ꯫ ꯁꯥꯞ ꯑꯗꯨꯗꯒꯤ ꯀꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕꯤꯔꯝꯃꯤ"꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯖꯒ ꯂꯨꯍꯣꯡꯂꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯊꯧꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫